Konstruksi kayak karkada ya udah gay. Kok tagi doan bon ming dang terpai terap pada mi kay ano sila ito. Madudali lang ay may ang kaday lagi. Ha? Nubiya man apel dang ikolaw ko na law kung kita magtadi. Tala na pare do. Narin kay amlay mo. Simila na sila ko koy naman. Hat kay ka pulab halo para sa mamang koktoga. Kapat na hablo. Pe lagi. Ako'y siningi. Ako'y kahaloy na balay. अखोई नंगसी लेजरीबसे मणिपुर की ममा पुनमकनी कसिन कुयादगी रेड जोन दगी सुलो यावरे मरमदे अखोई ने लेरिबसे वुमेन पुलिस स्टेशन लंफेंदनी इमागी मैरागी कंपेनर सुजताबू एयरपोर्ट दगी एरेस्ट मोमोसु यावदना मरान करीमता पीदना कस्टडी दा लंफेन वुमेन पुलिस स्टेशन दा ngasai pungani dagi na hojik phok thamjin bibase mama oibi sing amata penadre magi maran karino puthokpiyoba lanje horakpa dagi isa sing amadi tangdu leita draba khunai ase tangdu leita ba hanjalangna ba haidina kasin kuyada chatna lansibu loisanna bage haibagi damakta masagi karimta khandana red zone area singda chatna lanse khamna bagi damakta thokcharakliba maitai gi ima amabu mathakta aran ba pasar mayam ama tawchalakanda hekta phajalaga maran suklai leitana custody da thamjan bese mama punamakta yaningde athoba matamda sujatabu thadopi gedabani magi mathakta action namata panbi yaroi action pan ge hairagana manipur da leiriba mama oibi punamakta action panbi gedabani aikhoi nupi kharana lansigi maramda ngangjaruba sakjaruba bo aranba propaganda ge mayam santoktana aikhoi ge thakta akba sera pindana affair chanba khoi yaningde tengna upanda kuki nupi singna tawgi matamde kana phage kanamtadi phade sigumba matamdadi aduga lanse loisanabagi damakta laujariba sakjariba ngangjariba mi sidana mathakta ahak pasara phibase ngasigi sujata gi thawjause aroibo oibiyo maramdi sigumba airport ta delhi da nupi lan gi damakta yawnaba chachaba mibo airport manungdagi aeroplane karamdai maktada arrest memo ga karimta pidana lampen police station da pusallakanda maran suklai leitana hojek phong asai pung ani dagina hojek pung kya targe sibok da phajalla thambase mama amtani yaningde